Sahi yamlaba ahal asi mahaki aroiba mikup aroiba sor honduna taibang pan thadokadori aduga manakta leptuna leriba masam mana sangba makoi sangba nupa asina ahal asibu siba ngaiduna leri ahingi amamba marak asida supnatagi candle ama khaktani thalaga leriba sisu ahal asina hek sibaga mahakpu siba ngairamliba nupa aduna ahal asigi hakchang asibu mayaida khaidoklaga mahaki internal organ pumba lokthokki aduga nupa asina reverse letter da yetlomdagi oiromda ona tainana iduna 30 page ki note kaya ama semki nupa asi atai kana amata nate Leonardo da Vinci hairiba history gi most cursed genius aduni mahakna 16th century gi matamda puthoklamkhiba yeklamkhiba sketch sing asi chahi chamri chawnga gi matung ngasi gi 21st century asi da leiriba scientist sing asi fawna explain tawba ngamdaba kaya ama yauribani chahi chamri chawnga suraba notes lising taraga humdoi muk panba che sing asi icham chamba notes ama nate masi Leonardo gi wakhal genius imagination sing adu notebook oina onthoklaga thamlambagumani marup mayam ngasi gi video asidi Leonardo da Vinci gi video makha chatharakpa ani suba part ni video asidagi Leonardo gi punchi wari amadi mahakna yeklamkhiba miyoi ayambana khangadaba drawing sketch sing adusu khaminasi marup mayambu Dasil 2.0 forever gi anoba video asida taramna ukchari 1580 Leonardo da Vinci na leikhidraba sahi 60 gi matungda Italian artist Pompeo Leoni hairiba misak asina inspiration oinabani haiduna ariba notes paper khara leikhi mahakna notes sing adubu hangdoklaga yengluba matamdadi aduki matik ngakhibana mamit phawba kupkhide note asigi page khudingmak reverse letter da right tagi left lomda iramba masi supnatagi mingshel khaktada yenglaga paba yagadaba masida sunatana miyoibagi hakchang kayat sing asibu layer by layer kaklaga yeklambagum internal organs kayagi details picture yauri dangerous weapon kayagi design sahi chamri chonga gi matungda sijannarakadaba technologies machine guns robotics unknown language ta iramba mathematical formula aduga masidagi hena strange oiriba asina e teramba note kaya amasu yauramba asini page lising kaya yauriba note sing asibu Pompeo Leoni na volume ani thokna khaidokhi 1011 page yauba Codex Atlanticus larik asidana scientific amadi technical work sing happy aduga Codex Arundel hairiba larik asidana anatomical artistic amadi philosophical work sing asi happy masina dates amadi topic sing asi mix toksinanki aduga Leonardo da Vinci na thamlamba order sing adu matam chupagi oina thugaiba oina thokhi Pompeo Leoni leikhidraba matungda mahaki family na lairik sing adubu tongan tongan ma parts khaidoklaga yonthokhi Leonardo da Vinci mystical genius amakhangni mahaki unique knowledge amadi mysterious discovery sing asibu thawoina reverse letter da oina iramlibani masi natrabadi mahak matam aduda church ki miyoi singna hat khidoribani 16th century ki matam haibadi ngasidagina sahi chamri chawnga gi mamangi matamdadi Italian church sing asi aduki matik power pai karigumba miyoi ama hektana Bible gi against the wangangluba natragana iruba taragadi miyoi adu sibagi dandi pi 1600 ki matamda Giordano Bruno hairiba misak asisu hingna mai thadoklaga hatkhi maramdi mahakna numit asi solar system gi mayaida lei aikoi Prithvi asina koina chatlibani hairubagini 1633 gi matamdasu Galileo su jailda thamjinkhiba aduni aduga 1513 gi matam Leonardo gi matam asidana amukka helibani Leonardo mahak masana su khangjai mahaki human body discover Prithvi na numitpu koina chatli haibagi proof amadi angangna mamagi puknungda leibagi real sketch sing asi karigumba publish toroklabadi church na mahak pusu hatokhini haiba asini maram asidagi mahaki note sing adu code language oina reverse letter da iramlibani Leonardo da Vinci gumba miyoi asidi sahi lising taragi manungda amuktanga lakpa poklakpa miyoi gumbani adubu mahaki aroiba mikup adudadi mahak masana masabu most failure person amani haiduna iraga thamlamkhi 15 April 1452 numit asida Italy gi Vinci village asida Leonardo upper middle class family amada pokhi mahak angang oiringai matamdagi hauna mayamga manadaba mawong amada adumak lei piglingaiदगी हौना महाकना येंगलुबा उरुबा पोसकसिंग अदु मनुंग हुटना डिटेल्स ओइना येंगबगी हैनाबी लेरखि सही 12 खक्तमक ngairiba लियोनार्डोना खुंगंगी चिंगमानसिंग असि येंगबो मतमदा चुमनगी फजबा अदु खक्तमक येंगदे फजरबा सक्तम अदुगी मचु कॉन्ट्रास्ट अमदी अरापदा उरिबा ब्लर चटपा एड्स ताइनफम अदुसु नोटिस तौखि
ꯃꯁꯤꯒꯤ ꯅꯣꯂꯦꯖꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔꯗ ꯌꯦꯛꯂꯛꯈꯤꯕ ꯃꯥꯁꯇꯔꯄꯤꯁ ꯑꯥꯔꯠ ꯃꯣꯅꯥꯂꯤꯁꯥ ꯑꯗꯨꯒꯤ ꯄꯤꯛꯆꯔ ꯑꯗꯨꯗꯁꯨ ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ 1476 ꯐ꯭ꯂꯣꯔꯦꯟꯁ ꯃꯇꯝ ꯑꯁꯤꯗꯒꯤ ꯂꯤꯑꯣꯅꯥꯔꯗꯣ ꯗꯥ ꯚꯤꯟꯁꯤꯒꯤ ꯁꯥꯏꯀꯣ ꯃꯥꯏꯟꯗꯁꯦꯠꯀꯤ ꯋꯥꯈꯜ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯂꯤꯑꯣꯅꯥꯔꯗꯣ ꯗꯥ ꯚꯤꯟꯁꯤꯕꯨ ꯆꯍꯤ 18 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯃꯒ ꯍꯣꯃꯣꯁꯦꯛꯁꯨꯑꯦꯜ ꯏꯟꯇꯔꯀꯣꯔꯁ ꯇꯧꯏ ꯍꯥꯏꯖꯤꯟꯕꯤꯈꯤ꯫ ꯃꯁꯤꯅ ꯂꯤꯑꯣꯅꯥꯔꯗꯣ ꯗꯥ ꯚꯤꯟꯁꯤ ꯃꯤꯌꯥꯝꯅ ꯏꯟꯊꯣꯛꯄꯤꯕ ꯃꯍꯥꯛ ꯎꯕꯗ ꯇꯨꯀꯠꯆꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯕꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯑꯣꯅꯥꯔꯗꯣ ꯆꯍꯤ 4 ꯍꯦꯟꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯀꯥ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯤꯌꯥꯝꯅ ꯏꯟꯊꯣꯛꯄꯤꯔꯕ ꯂꯤꯑꯣꯅꯥꯔꯗꯣꯅ ꯆꯍꯤ 4 ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯈꯤꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯜ ꯅꯣꯠꯕꯨꯛꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯍꯟꯈꯤ꯫ ꯃꯤꯌꯥꯝꯅ ꯏꯟꯊꯣꯛꯄꯤꯔꯕ ꯂꯤꯑꯣꯅꯥꯔꯗꯣ ꯑꯥꯔꯠ ꯇꯧꯔꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯋꯥꯔ ꯑꯃꯗꯤ ꯄꯥꯋꯔꯒꯤ ꯋꯥꯈꯜ ꯂꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯍꯣꯡꯂꯛꯈꯤꯕꯅꯤ꯫ 1482ꯒꯤ ꯃꯇꯝꯗ ꯂꯤꯑꯣꯅꯥꯔꯗꯣꯅ ꯗ꯭ꯌꯨꯛ ꯂꯨꯗꯣꯚꯤꯀꯣ ꯐꯣꯔꯖꯥꯗ ꯂꯦꯇꯔ ꯑꯃ ꯏꯈꯤ꯫ ꯂꯦꯇꯔ ꯑꯗꯨ ꯃꯍꯥꯛꯄꯨ ꯃꯤꯂꯟꯗ ꯀꯧꯔꯛꯅꯕ ꯏꯈꯤꯕ ꯂꯦꯇꯔꯅꯤ꯫ ꯂꯦꯇꯔ ꯑꯗꯨꯗ ꯂꯤꯑꯣꯅꯥꯔꯗꯣ ꯃꯍꯥꯛ ꯑꯥꯔꯇꯤꯁꯠ ꯑꯃꯅꯤ ꯍꯥꯏꯅ ꯄꯟꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯋꯦꯄꯟ ꯗꯤꯖꯥꯏꯟ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯅ ꯏꯈꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯂꯦꯇꯔ ꯑꯁꯤ ꯂꯤꯑꯣꯅꯥꯔꯗꯣꯅ ꯏꯈꯤꯕ ꯔꯤꯑꯦꯜ ꯂꯦꯇꯔ ꯑꯗꯨꯒꯤ ꯏꯪꯂꯤꯁ ꯇ꯭ꯔꯥꯟꯁꯂꯦꯇꯦꯗ ꯂꯦꯇꯔꯅꯤ꯫ ꯗ꯭ꯌꯨꯛ ꯂꯨꯗꯣꯚꯤꯀꯣꯅ ꯂꯤꯑꯣꯅꯥꯔꯗꯣꯒꯤ ꯂꯦꯇꯔ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯂꯟꯗ ꯀꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯂꯤꯑꯣꯅꯥꯔꯗꯣꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯋꯦꯄꯟ ꯀꯌꯥ ꯑꯃ ꯗꯤꯖꯥꯏꯟ ꯇꯧꯈꯤ꯫ ꯀ꯭ꯔꯣꯁꯕꯣ, ꯗ ꯒ꯭ꯔꯦꯠ ꯑꯔꯕꯥꯂꯦꯁ, ꯊꯥꯡ ꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯗꯤꯖꯥꯏꯟ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯦꯗꯚꯥꯟꯁ ꯋꯦꯄꯟ ꯑꯃꯅꯤ꯫ ꯃꯦꯆꯤꯟ ꯒꯟ, ꯃꯥꯎꯟꯇꯦꯗ ꯆꯦꯔꯤꯌꯠꯁ, ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯦꯡꯒꯤ ꯗꯤꯖꯥꯏꯟ ꯐꯥꯎꯕ ꯇꯧꯈꯤ꯫ ꯁ꯭ꯇꯤꯝ ꯏꯟꯖꯤꯟ ꯑꯁꯤ ꯄꯨꯊꯣꯛꯀꯗꯕ ꯆꯍꯤ 300 ꯋꯥꯠꯂꯤꯉꯩ ꯃꯃꯥꯡꯗ ꯋꯥꯔꯜꯗꯒꯤ ꯐꯥꯔꯁꯠ ꯁ꯭ꯇꯤꯝ ꯄꯥꯋꯔ ꯊꯔꯃꯣꯗꯥꯏꯅꯥꯃꯤꯛ ꯋꯦꯄꯟꯁꯨ ꯂꯤꯑꯣꯅꯥꯔꯗꯣꯅ ꯗꯤꯖꯥꯏꯟ ꯇꯧꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯂꯤꯑꯣꯅꯥꯔꯗꯣ ꯂꯥꯌꯟ ꯑꯁꯤꯃꯛ 1400ꯁꯀꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯗꯤꯖꯥꯏꯟ ꯇꯧꯔꯝꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯄꯗ ꯊꯥꯖꯔꯣꯏꯗꯕ ꯑꯃꯈꯛꯅꯤ꯫ ꯃꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯦꯀꯥꯅꯤꯀꯦꯜ ꯂꯥꯌꯟ ꯑꯃꯅꯤ꯫ ꯂꯥꯌꯟ ꯑꯁꯤ ꯆꯠꯍꯟꯕ ꯂꯦꯡꯍꯟꯕ ꯌꯥꯕ ꯃꯇꯝ ꯑꯗꯨꯒꯤ ꯔꯣꯕꯣꯠꯅꯤ꯫ ꯃꯁꯤꯗ ꯅꯣ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ, ꯅꯣ ꯁꯦꯟꯁꯔ, ꯑꯣꯟꯂꯤ ꯒꯤꯌꯔ, ꯄꯨꯂꯤ ꯑꯃꯗꯤ ꯁ꯭ꯄ꯭ꯔꯤꯡ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯩ꯫ ꯑꯗꯨꯁꯨ ꯔꯣꯕꯣꯇꯤꯛꯁ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ, ꯏꯟꯚꯦꯟ ꯇꯧꯔꯛꯇ꯭ꯔꯤꯉꯩ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯇꯣꯡꯂꯒ ꯑꯇꯤꯌꯥꯗ ꯄꯥꯏꯕ ꯌꯥꯕ ꯐ꯭ꯂꯥꯏꯌꯤꯡ ꯃꯦꯆꯤꯟ ꯑꯣꯔꯅꯤꯊꯣꯞꯇꯔ ꯑꯁꯤꯁꯨ 1500ꯁꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯗꯤꯖꯥꯏꯟ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯗꯤꯖꯥꯏꯟ ꯑꯁꯤꯁꯨ ꯍꯦꯂꯤꯀꯣꯞꯇꯔ ꯏꯟꯚꯦꯟ ꯇꯧꯗ꯭ꯔꯤꯉꯩ ꯆꯍꯤ 150ꯒꯤ ꯃꯃꯥꯡꯗ ꯂꯤꯑꯣꯅꯥꯔꯗꯣꯅ ꯌꯦꯛꯂꯝꯕ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯁ꯭ꯀꯦꯠꯁꯅꯤ꯫ ꯃꯁꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯄꯟꯖꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯖꯤꯅꯤꯌꯁ ꯑꯥꯏꯗꯤꯌꯥ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯁꯀ꯭ꯔꯤꯎ ꯑꯃꯈꯛ ꯂꯩꯊꯣꯛꯄ ꯎꯔꯨꯕꯗꯒꯤ ꯂꯥꯛꯈꯤꯕ ꯑꯥꯏꯗꯤꯌꯥꯅꯤ꯫ ꯁꯀ꯭ꯔꯤꯎ ꯑꯁꯤ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯃꯈꯥꯗꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯏ꯫ ꯃꯁꯤ ꯎꯕꯗ ꯂꯤꯑꯣꯅꯥꯔꯗꯣꯒꯤ ꯋꯥꯈꯜꯗ ꯑꯦꯅꯤ ꯃꯦꯗꯤꯌꯝꯗ ꯔꯣꯇꯦꯇꯤꯡ ꯑꯣꯕꯖꯦꯛꯁꯤꯡ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯂꯛꯏ ꯍꯥꯏꯕꯁꯤ ꯈꯪꯈꯤ꯫ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯗꯨꯅ ꯁꯀ꯭ꯔꯤꯎ ꯑꯗꯨꯒ ꯗꯤꯁꯀꯚꯔ ꯇꯧꯈꯤꯕ ꯑꯗꯨꯅ ꯑꯦꯌꯔꯂꯤꯐ꯫ ꯂꯤꯑꯣꯅꯥꯔꯗꯣ ꯗꯥ ꯚꯤꯟꯁꯤꯅ 500 ꯏꯌꯔꯁꯀꯤ ꯃꯃꯥꯡꯗ ꯗꯥꯏꯚꯤꯡ ꯁꯨꯠꯀꯤ ꯀꯟꯁꯦꯞ ꯐꯥꯎꯕ ꯗꯤꯖꯥꯏꯟ ꯇꯧꯈꯤ꯫ ꯑꯗꯨꯒ ꯃꯁꯤ ꯅꯠꯇꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯐ꯭ꯌꯨꯆꯔꯤꯁꯇꯤꯛ ꯏꯟꯚꯦꯟꯁꯟ ꯀꯌꯥ ꯑꯃꯒꯤ ꯁ꯭ꯀꯦꯠꯁ ꯌꯦꯛꯂꯒ ꯊꯝꯂꯝꯈꯤꯕꯅꯤ꯫ ꯏꯌꯔ 1507ꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯑꯣꯅꯥꯔꯗꯣ ꯗꯥ ꯚꯤꯟꯁꯤꯒ ꯃꯥꯔꯀꯦꯟꯇꯣꯅꯤꯑꯣ ꯗꯦꯂꯥ ꯇꯣꯔꯦ ꯍꯥꯏꯔꯤꯕ ꯑꯦꯅꯥꯇꯣꯃꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯒ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯆꯍꯤ 1000 ꯀꯌꯥꯗꯒꯤ ꯆꯠꯊꯔꯛꯂꯕ ꯏꯇꯥꯂꯤꯌꯟ ꯆꯔꯆꯀꯤ ꯑꯔꯥꯟꯕ ꯃꯥꯏꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯀꯗꯧꯔꯤꯕꯅꯤ꯫ 16th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯍ꯭ꯌꯨꯃꯦꯟ ꯑꯦꯅꯥꯇꯣꯃꯤꯒꯤ ꯅꯣꯂꯦꯖ ꯑꯁꯤꯗꯤ ꯊꯥꯏꯅꯒꯤ ꯆꯍꯤ 2002-3ꯒꯤ ꯃꯃꯥꯡꯒꯤ ꯁ꯭ꯇꯣꯟ ꯑꯦꯖꯇꯒꯤ ꯈꯤꯇꯪ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯒꯗꯕ ꯅꯣꯂꯦꯖ ꯑꯗꯨꯒꯨꯝ ꯂꯩꯈꯤ꯫ ꯃꯔꯝꯗꯤ 16th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯂꯩꯔꯝꯈꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨ ꯒꯦꯂꯦꯟ ꯑꯦꯅꯥꯇꯣꯃꯤ ꯊꯤꯑꯣꯔꯤ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤꯅꯤ꯫ ꯀ꯭ꯂꯣꯗꯤꯌꯁ ꯒꯦꯂꯦꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯔꯣꯃꯥꯟꯒꯤ ꯗꯣꯛꯇꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯔꯤꯑꯦꯜ ꯍ꯭ꯌꯨꯃꯦꯟ ꯕꯣꯗꯤ ꯑꯃꯠꯇꯗ ꯗꯥꯏꯁꯦꯛ ꯇꯧꯈꯤꯕ ꯍꯥꯏꯕꯗꯤ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯈꯤꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯌꯦꯡꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯣꯛꯀꯨꯝꯕ ꯌꯣꯡꯒꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯣꯛ ꯌꯣꯡꯁꯤꯡ ꯑꯁꯤꯒꯤ ꯕꯣꯗꯤ ꯄꯥꯔꯠꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯍ꯭ꯌꯨꯃꯦꯟ ꯕꯣꯗꯤ ꯑꯁꯤꯁꯨ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯂꯧꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯆꯍꯤ 1000 ꯀꯌꯥ ꯑꯃ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯁꯤꯗ ꯋꯥꯍꯪ ꯑꯃ ꯐꯥꯎꯕ ꯍꯪꯒꯠꯄ ꯉꯝꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯤꯑꯣꯅꯥꯔꯗꯣ ꯑꯃꯗꯤ ꯃꯥꯔꯀꯦꯟꯇꯣꯅꯤꯑꯣ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯁꯤꯗ ꯌꯥꯅꯤꯡꯂꯝꯈꯤꯗꯦ꯫ ꯃꯥꯔꯀꯦꯟꯇꯣꯅꯤꯑꯣ ꯑꯁꯤ ꯂꯥꯏꯁꯦꯟꯁ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯤꯑꯣꯅꯥꯔꯗꯣ ꯃꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯦꯗ ꯕꯣꯗꯤ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯂꯤꯒꯦꯜ ꯑꯦꯁꯦꯁ ꯐꯪꯈꯤ꯫ ꯁꯥꯟꯇꯥ ꯃꯥꯔꯤꯌꯥ ꯅꯣꯚꯥ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯗꯤꯁꯀꯚꯔꯤ ꯑꯗꯨ ꯍꯧꯔꯛꯈꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯃꯊꯪ ꯀꯛꯂꯒ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯦꯟ ꯕꯣꯗꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯋꯥꯔꯛ ꯇꯧꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯈꯤ꯫
ꯃꯁꯤꯗ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯑꯅꯧꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯨꯝꯕ ꯂꯤꯑꯣꯅꯥꯔꯗꯣꯅ ꯃꯍꯥꯛꯀꯤ ꯅꯣꯠꯕꯨꯛ ꯑꯗꯨꯗ ꯁ꯭ꯀꯦꯠꯆ ꯑꯣꯏꯅ ꯌꯦꯛꯁꯤꯟꯈꯤ꯫ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯁꯟꯗꯣꯛꯂꯝꯕ ꯒꯦꯂꯦꯟ ꯑꯦꯅꯥꯇꯣꯃꯤ ꯊꯤꯑꯣꯔꯤ ꯑꯁꯤꯒꯤ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯕꯅꯤ꯫ ꯍ꯭ꯌꯨꯃꯦꯟ ꯕꯣꯗꯤꯁꯤꯡꯗ ꯌꯥꯎꯔꯤꯕ ꯃꯁꯜꯁꯤꯡ ꯑꯁꯤ ꯔꯦꯟꯗꯝꯂꯤ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯛꯄ ꯅꯠꯇꯦ, ꯃꯁꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯊꯧ ꯑꯃꯃꯝ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯂꯤꯑꯣꯅꯥꯔꯗꯣꯅ ꯈꯪꯕ ꯉꯝꯈꯤ꯫ ꯃꯍꯥꯛꯅ ꯑꯥꯔꯇꯦꯔꯤꯁ ꯑꯃꯗꯤ ꯚꯦꯟꯁꯀꯤ ꯀꯝꯄ꯭ꯂꯤꯠ ꯁ꯭ꯀꯦꯠꯆ ꯑꯃ ꯌꯦꯛꯈꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤꯃꯛꯅꯤ꯫ ꯃꯁꯤ ꯆꯍꯤ 300-400ꯒꯤ ꯃꯃꯥꯡꯗ ꯌꯦꯛꯂꯝꯕ ꯁ꯭ꯀꯦꯠꯆ ꯑꯃꯅꯤ ꯍꯥꯏꯕꯗ ꯊꯥꯖꯕ ꯉꯝꯗꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯉꯥꯡꯅ ꯃꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯕꯒꯤ ꯔꯤꯑꯦꯜ ꯁꯛꯇꯝ, ꯂꯪꯁꯀꯤ ꯕ꯭ꯔꯥꯟꯆꯤꯡ ꯄꯦꯇꯔꯟ, ꯕ꯭ꯔꯦꯟꯒꯤ ꯚꯦꯟꯇ꯭ꯔꯤꯀꯜꯁ ꯃꯦꯞ ꯀꯌꯥ ꯑꯃꯁꯨ ꯌꯦꯛꯈꯤ꯫ 16th ꯁꯦꯟꯆꯨꯔꯤ ꯃꯇꯝꯒꯤ ꯑꯦꯅꯥꯇꯣꯃꯤ ꯗ꯭ꯔꯣꯌꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯏ, ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯂꯤꯑꯣꯅꯥꯔꯗꯣꯅ ꯌꯦꯛꯂꯝꯈꯤꯕ ꯍ꯭ꯌꯨꯃꯦꯟ ꯕꯣꯗꯤꯒꯤ ꯁ꯭ꯀꯦꯠꯆꯁꯤꯡ ꯑꯗꯨꯗꯤ ꯏꯁꯣꯔ ꯃꯁꯥꯃꯛ ꯂꯥꯛꯂꯒ ꯇꯁꯦꯡꯅ ꯍ꯭ꯌꯨꯃꯦꯟ ꯕꯣꯗꯤ ꯄꯥꯔꯠꯁꯤꯡ ꯑꯁꯤ ꯌꯦꯛꯂꯝꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯂꯤꯑꯣꯅꯥꯔꯗꯣ ꯑꯃꯗꯤ ꯃꯥꯔꯀꯦꯟꯇꯣꯅꯤꯑꯣ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯆꯍꯤ 4 ꯑꯁꯤꯗ 200 ꯄꯦꯖꯦꯁ ꯄꯥꯟꯕ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯑꯦꯟꯁꯥꯏꯀ꯭ꯂꯣꯄꯦꯗꯤꯌꯥꯒꯤ ꯅꯣꯠꯁ ꯀꯌꯥ ꯑꯃ ꯁꯦꯝꯈꯤ꯫ ꯑꯗꯨꯕꯨ ꯏꯌꯔ 1511ꯒꯤ ꯃꯇꯝꯗ ꯃꯥꯔꯀꯦꯟꯇꯣꯅꯤꯑꯣ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯑꯣꯅꯥꯔꯗꯣꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯆꯪꯕ ꯌꯥꯕꯒꯤ ꯑꯦꯛꯁꯦꯁ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ 200 ꯄꯦꯖꯦꯁ ꯌꯥꯎꯕ ꯁꯥꯏꯟꯇꯤꯐꯤꯛ ꯇ꯭ꯔꯦꯖꯔ ꯑꯁꯤꯁꯨ ꯏꯟꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯆꯍꯤ 2ꯒꯤ ꯃꯇꯨꯡ 61 ꯏꯌꯔꯁ ꯁꯨꯔꯕ ꯂꯤꯑꯣꯅꯥꯔꯗꯣꯕꯨ ꯔꯣꯝꯗ ꯀꯧꯔꯛꯈꯤ꯫ ꯁꯥꯟꯇꯣ ꯁ꯭ꯄꯤꯔꯤꯇꯣ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯆꯪꯂꯒ ꯗꯤꯁꯀꯚꯔꯤ ꯇꯧꯅꯕ ꯑꯌꯥꯕ ꯄꯤꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯣꯠꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅꯁꯨ ꯏꯔꯝꯈꯤ, ꯃꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯛꯇ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯊꯋꯥꯏ ꯄꯥꯟꯗꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯃꯥ ꯑꯗꯨꯒ ꯀꯅꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯏꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯏꯔꯤꯕ ꯌꯦꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯦꯚ꯭ꯔꯤ ꯄꯦꯖ ꯈꯨꯗꯤꯡꯃꯛ ꯆꯔꯆꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯟꯅ ꯌꯦꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯤꯑꯣꯅꯥꯔꯗꯣ ꯑꯁꯤ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ, ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯃꯥꯌꯣꯛꯇ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯔꯦ ꯍꯥꯏꯅ ꯁꯟꯗꯣꯛꯄꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯆꯔꯆꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯁꯤꯟꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯂꯤꯑꯣꯅꯥꯔꯗꯣꯕꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯔꯃꯤꯅꯦꯟꯠꯂꯤ ꯕꯦꯟ ꯇꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯑꯣꯅꯥꯔꯗꯣ ꯅꯤꯡꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯈꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯅꯣꯠꯇ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ, ꯈꯪꯕ ꯉꯝꯗꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯁꯤꯕꯨ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯅꯤ ꯍꯥꯏꯅ ꯂꯧꯔꯤꯕꯅꯤ꯫ ꯏꯌꯔ 1516ꯗ ꯐ꯭ꯔꯥꯟꯁꯀꯤ ꯀꯤꯡ ꯐ꯭ꯔꯦꯟꯁꯤꯁ I ꯂꯤꯑꯣꯅꯥꯔꯗꯣꯒꯤ ꯑꯥꯔꯠꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯄꯨ ꯐ꯭ꯔꯥꯟꯁꯇ ꯀꯧꯈꯤ꯫ ꯂꯤꯑꯣꯅꯥꯔꯗꯣ ꯏꯇꯂꯤ ꯊꯥꯗꯣꯛꯂꯝꯂꯒ ꯅꯤꯡꯕ ꯀꯥꯏꯅ ꯃꯍꯥꯛꯀꯤ ꯅꯣꯠꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯐ꯭ꯔꯥꯟꯁꯇ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ 2 ꯃꯦ 1519 ꯅꯨꯃꯤꯠ ꯑꯁꯤꯗ 67 ꯏꯌꯔꯁ ꯁꯨꯔꯗꯨꯅ ꯂꯤꯑꯣꯅꯥꯔꯗꯣ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫